ꯑꯍꯥꯟꯕꯃꯛꯇꯗ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯡꯊꯣꯏꯔꯕ ꯃꯤꯡꯂꯦꯟꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ-ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯔꯨꯞꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯗꯌꯥꯅꯟ ꯂꯥꯏꯁ꯭ꯔꯝꯅ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝ matam chuppada phattabadagi ana yektagi manung matam chadana sena thokadawbadagi phattaba haikap jaikaptagi kanbikraba shiduna fumduna hingatpa Yesu Kristana matam chuppada kanbi boisen amasung tekta kaidana thambi boisen. Amen. Mayam ngasi karigumba matang mayam phungdoksage hojikta mayam aina Facebook ta yengjaba matamda yamna viral oirami madudi Manipur gi athoibi yamna respected motivational speaker Sanjenbam akhoi Salomi madam gi yamna short atenba kenoma reel ama mayam video ma viral oirga lerami hariba video se ujaba matamda ai yam nungsina ko karigumba matang phongdok saning base ngonda phaujare mase mayam dai thamjage ahanbada akhoi gi respected akhoi gi kai khumnajari bi madam na mana phongdok piba yamna luraba topic ni mayam yam luraba topic se mayam tabiu masigi matangda kharadang phongdok se akhoi gi inembong laitaba ahing sida aigi banana akhoi gi husband sina kapeba ko magi chahi je 42 years sureba ai samoksu 43 yorakadore man hai ai imane hinga je nongta khalude adangasi ai ima laitraba numisida aina sum yeng isona ai chahi chama hingona hairam taragade ai chahi 59 hingdo wali haiba 59 chahi 59 sai ima yaudni hingdoini ko haiga maje akibam phaw maje kape sigi tangkak se akhoi khudimaki punsida lakani akhoi gi punsida punsi chupada ima pa akhoi ga leminani habase lairoi chumi ekhoina lairiba taibang palasida ekhoi setna khainagani punsi chupagi oina ekhoi gi mai pa chilinau iche chele ekhoi gi cha singa leminaba ngamoi adubu punsi chupagi oina leminaga doriba mafam amakak leime hairiba mafam se asigi matangda ikharadang phongdok serake myam aina phongdok charibasi ekhoi gi madam bu ekhoi iche bu yam nuksijei aina thamoida phawjarak padagi myam aina semjebani ko myam ai phongdok serake ekhoi gi holy bible na myam world da prithvi da kwaidagi hena missing yamba na thajaba follower leiwa Yesu Krista gi hariba Yesu Krista hariba mapusina ekhoi da takpiba khara leimya hariba asigi maramna si loiraga loiraba kadai chatkadabano kadai hangadabano haibase wahang punamaki paukhumse phangbagi maramna ngasidi Yesu Krista haiduna Yesu Krista gi manakta leijari bani Yesu Krista gi thongol tawjari bani I pathok sarake mayam akhoi awabase nungaibada onthok pigani haiba ishori wahai aduni mayam yengbiu ahanba Thessalonikia panduk marigi pada 13 amasung 13 maramdi ibungo masamakna swargadagi kholauga athoiba swargadut ki khonjelga amasung ishorgi pere singagi makhonga loinana lengbirakani aduga Krista da shikraba singna hana haugatkani madugi matungda hingduna lehauba ikhoibu maikhoiga loinana atiyada ibungobu unanaba leichinda punna pak pukhatkani matawa sumna ikhoi ibungoga matam pumnamakta leiminagani hai. Praise the Lord. Kayamat ki matam Muslim da kayamat hai bani temang panbagi arwe matam se amasung rapture gi matam temang panbagi arwe matam da Jesu Krista na lakpigani amasung aikhoibu mahakna sarga da pukhatpigani hai ba wahai se shona phangka hairiba swarga hairiba heaven aduda aikoi matau karamna legadawuno hairiba heaven aduda aikoi matau karamna legadawuno haibado mayam holy bible gi phongdok piba revelation gi chapter 21 gi verse chapter 21 gi mayam verse kaino da khoina uba phangani verse marida asumna hai ishorna makhoi gi mittagi pirang khuding taithok pigani amuk hanna shiba waba tengthaba kappa amasung naba leiraroi maramdi ariba pot pumnamak loikhre hai. Amen. Shiba waba khainaba setnaba leiraroi maramdi ariba punamak loikhre haiba mafam ado phangnabagi damaktani miebana ishor haiduna miebana tongan ba thajanariba ishor phangnaba honajariba dharma gi lambi da chatliba mayum makai thadoktuna ishor bu thinariba se mayam haiba sarga duni aduga mayam ekhoina rest in peace haiduna kanagumba ma leitaba matamda haibase haiba
peace oiba mafam se dharma gi wahai da ani lei mayam mafam ani lei amana peace amana yamna sathiba amana heaven amana hell amana sarga lebak amana khamnung lebak amana swarg amana narak amana jannat amana jahannam hairiba ani se asigi manungda ama khangna yamna nungaiba peace oiba rest in peace ingthana mafam da potharu ro hairido hairiba ingthaba mafam se mayam ase swarg heaven haiduni hairiba sida koi ingthana leiminarugani setnaba khainaba sing punna unaduna leigani hairiba wahai se mayam aina haiba nate world khwaidigi henba mising yamba misingi makhutta leiraba holy bible holy bible na takpiri mayam aduga matau karamna koi sargada leirugadobno matau karamna leirugadobno akoi hakchang oina dum akoi aina leiba hakchang se oina leirugadabra asigi matang da su holy bible na phongdokpi ai asigi matang su matik ama khatang phongdok bible da 1 Corinthians chapter 15 verse 40 da sumna hai sargagi oiba hakchang su aduga taibang pangi oiba hakchang su lei adubu sargagi oiba hakchang gi matik mangal na amani aduga taibang pangi oiba hakchang gi matik mangal na amani hai amen haibadi taibang panbagi oiba hakchang uriba se asigin asina amani aduga sargagi oiba hakchang na amani haibadi swargada ishorgi manakta akoi hakchang pan leirugani akoi taibang pan bada setna khraga su swargada ishorgi manakta akoi unaduna ima ipa ichilina punama khangna duna leigani haibasini mayam aina mayam da encourage taujaning baduni akoi gi madam gi wahe siga loinana matam amada yamna hangamba yamna khalamba wakhalni mayam aigi si loiragadra si loirabra swai launa mangkhragadra adubu airiba wahi punamak ki pakhum se ishorna pibi aduga aroibada mayam aina phongdok saningliba se hairiba heaven asida matau karamna satkadoribano koi dharma gi wahai dharma punamak fai amasung dharma gi wahai na phattaba tawganu hairiba phattaba gi ataumal sen norok ni khamnung lebak ni hell ni jahannam ni aduga afabagi ataumal sen swarga ni heaven ni jannat ni haina haibi bani sarga lebak ni haiduna adubu luriba wahai di mioi bahai base koi soidaba landaba ngamdaba gi maramna aikoi se aikoi phattaba thabak tawi yamna tawba lei likna tawba lei Bible na kari hai maram di mi pumnamak pap chile amasung ishor gi matik mangal tagi sotare haiduna haibi mayam ekoi pap haiba se hindi gi maroni english dana sin maitei londana ishor gi mayok te leiba thabak sin machin thiba namjanam theknaba kampet ngangba pochei furan ba nupan nupi lanaba oktabi mihatpa hariba punamak se phattaba gi thabak sing se ekoi na tawi yamna tawba amasung likna tawba adubu haiba se ishor gi asawbani adubu ngasidi mi pumnamak tawkhreba pumnamak ta phattaba se nomo gi hengale adubu ishor na takpi base mayam sukristana phongdok pi base adomda ai pathok sir ke adom puning changna tabiu John chapter 3 verse 16 da sumna hai mayam maramdi ishor na taibang panbu asumna nungsibire haibadi mahaki amata ngaiba masanupa adubu pibire madu mahakbu thajaba mi khudingna mangdaduna lomba naidaba hingba fangnabani ishor na khoibu nungsibagi maramna mahaki amata ngaiba masanupa adu pibire machanupa adubu thajaba mi khudingna mangdaduna lomba naidaba hingba fangnabani haibadi heaven hainaribado lomba naidaba mafamni hingnabagi damakta jisu krista bu thajaba matamda hariba heaven da adom hangani adom ingthana leigani adom papchin bataraga Jesus Christ hariba mapu asina masidagi chahi lising ani ga kunga mangagi mamangda taibang panbada lakpiduna mahakna Calvary gi cross da mebagi pap ki damakta usin sinduna pang tingduna siduna fomduna hingatuna thajaba singbu lemna chumanbi lemna ran kubam pinabi haibasini me hariba wahai se ai phudok sage mayam ai yam khange haire haiduna haijabana chete ko iche bu yam nuksije madam bu yam nuksije amasung ai Christian yaramdaba haugi laini haina khalamba pastor amada ahingda sangaga koi mi manga tarukna phuramba compound sangaga mini adubu hakchang da China pharakpa siramgadorabani adubu Jesu Christ ni chanupa haiduna manglana thokpirakpa aingonda uthokpirakpa matamdagi khangjarakpani ai pastor oijabunate mayam ai hingnabagi damakta honajai adubu holy bible se aina bishorna aingonda phongdokpire amasung mayam aina hangamba wahang punamaki pakhum leire mayam
ईश्वर की मफम द ओइथोक्तब ओइथुई ईश्वर की मफम द पोमनमक लई ईश्वर अमखतनी को मयाम ईश्वर अमखतनी मयाम अमखतनी हाइबे यादे ईश्वर अमखतनी करिगिनो नसी धर्म अमगा अमगा खनरिब करिगिनो मयाम कनागुम धर्म अमदना सादो लाइगुमननी हाइरे अतोप धर्म अमदना सादो चावैना हाइरे धर्म ईश्वरना अमत ओइरगदि खनहनगदरा अदुना ईश्वरना हाय थिउ हंजौ हाइबदो मयाम फंगनी थोंग थिंजौ हांदोकपिगनी मरमदी हांब महाक अदुना फंगी कौजब मांगोंद खुंबिरकनी थोंग थिंजब मांगोंद थोंग हांदोकपिगनी हाय मयाम प्रेज द लॉर्ड याम थागचरी मयाम इचे से याम नुंसीजब इगी सॉरी इचे आइने दुम हाइजबनी को इगी दि मैडम ने इबु केरा कन ताकपि तंबिब ngamba मैडम की वाही से ताजब मतमदा अखोगी मैडम की हस्बैंड ना अखोगी इमा लेतब मतमदा आई चाही असुक्ता गायरे इमा याउदन करमने हिंगदबनो हाइना ताजब मतमदा नुंसीबगिदमक्ता मरमना हाइजबनिको मयाम ताइबंग पानसे एखोइना शीबसे थवाइगा हक्चंगा खाइनबसे यीशु ख्रिस्टना शीब हाइदे तुम्बा हाय तुम्बा लोरगा एखोइना नोंगालगा मिकअप थोलकपगुमना मयाम यीशु ख्रिस्ट लंबी अचुंबा हिंगबा मंगोंद लई शीरबसु हिंगनी हाय यीशु ख्रिस्टना अइदी हिंगतपमसुं हिंगबदुनी अइबु थाजब महाक अदु शीरबसु हिंगनी अदुगा अइबु थाजदुन लैरिबा महाकना कैदोंगैदसु शीररोय नाहाकना मसि थाजबरा हाय थाजै मयाम अइगी वहांग पुनमकी पाखुम फंगजबगी मरमना यीशु ख्रिस्ट हायदुना मयामना ngangbirакpa चैबिबा तादुना लेजरिबनी अदुबु इरमद मणिपुर की दमकता एखोगी मैतै की दमकता जाति पुनमक की दमकता वर्ल्ड की दमकता प्रार्थना तौजदुना प्रेयर तौजदुना लेजरिबनी मरमदि प्रभु जीसुना सिकिबदो मिरै पुनमकिनी माकी मफमद जाति बिजाति खाइदे प्रभु जीसु हिस्टोरिकल नि ऐतिहासिक नि महाकना पोखिबा मतमदगी चाहि मसिंग थिबा होदुना 2025 हाइ 25 हाइदुना हाइनरिबा हिस्टोरिकल ओइबा ऐतिहासिक ओइरबा ख्वाइदगी याम मिसिंग सिंगना पानरबा लाइरिक मपुना थारबा लाइरिक से असिदा फुंदोकपि ईश्वर ने ताखरब पुनमक लोइना बिबोइसनु प्रभु जीसु ख्रिस्टना दोंबु सोक्पि बोइसनु अदुगा मैडम अमसु मैडम की हस्बैंड मैडम की अंगांसिंग ईश्वर ने पुनसि नुसांगना थंबि बोइसनु हाइदुना प्रभु जीसु की मफमद खुरमजरी येंगिनिबा पुनमक पुसु टेक्ता काइदुना ईश्वर ने थंबि बोइसनु आमेन।